Okay, mayam title di khangamani ba ko ngasi je agi dum khara special oi ba numit ne do sai dagi ayuk tagi thabak ama su leiba atopa thabak ama su du chen ba dugi thabak loi da bagi ai je blog number phang de leire ba sai de intro do hajik katang phangi do hajik se ibani leire punna to ai mayam blog ta mayam da hai bi oi gi viewers sing da aduga ko ibani gi sumaina kaino je anniversary je chahi khuding gi budi la idana ko aduda sumaina pun ba do adugi nimit tu da ase supang phang da ba ko sum thabak to aina sangka na ma sangda ba an tongna ba adong ngasi gi jam tan chana phanga ba dudugi tawrase na chachena ado akoi je je Pinewood Garden nam hai ba ko aduda koi ba chachena tawnari da mafam sum thiramba kamaina chatke lambi do khangda bagi to hojik budi phange adugi chatlage aduga yauraga amugulage gai thoba horage aduna camera muthatlage koi mapaje chumira la re khangre koi ni yam chummi na khali duga ang tha hai bu ko yari pokki do koi chali je chumira ye ngora se dum floor to ro se chali ko koise hento ore ba ko ado mina talak padagi swai da hai ba ko chumbala na khangde koise yongdi ora male koi ni je o parking ga lai si oi doi male okay oh mane yongdi ora ada lai to Pinewood me am hore Yaure tu sini Pinewood Garden. Wah. It's the park lay. Agi sing pa do mal. Sum kau jira. Okay. Hajai. Yaudi over e bani. Cuma me mapam do. Kaya di pakat ure hang dana. Jam sa travel guide ne Sis main kau je kau cing kau deng itu kemana dah? Kemana dah? Tu kita. Si 상제. som장등이 som장이 정말 원하래. excited 오이만 게. 하지.
ꯑꯩꯒꯤ ꯚꯤꯌꯨꯋꯔꯁꯤꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯩ ꯅꯤꯛꯃꯟꯗꯅ ꯇꯞꯅ ꯑꯝꯇꯪ ꯎꯠꯄꯤꯔꯤꯒꯦꯁꯦ ꯆꯠꯂꯣ ꯁꯤꯗꯩ ꯏꯁꯤꯡ ꯇꯥꯗꯣꯏ ꯃꯥꯜꯂꯦ ꯉꯁꯥꯏ ꯀꯨꯝꯗꯕꯝꯗꯨꯅꯦ ꯁꯤꯗꯤ ꯏꯕꯥꯅꯤꯒꯤ ꯋꯥ ꯑꯁꯤ ꯐꯖꯩꯌꯦ ꯆꯧꯁꯦ ꯋꯥ ꯀꯨꯝꯕꯁꯦ ꯑꯥ ꯑꯁꯣꯝ ꯅꯥꯀꯟꯁꯨ ꯆꯠꯇꯤ ꯆꯠꯅꯤꯡꯉꯦ ꯑꯗꯣ ꯃꯌꯥꯝ ꯎꯕ꯭ꯔꯥ ꯑꯥꯒꯤꯁꯦ ꯃꯌꯥꯏꯒꯤꯁꯦ ꯋꯥ ꯇꯣ ꯉꯁꯥꯏ ꯂꯥꯞꯅ ꯌꯦꯡꯒ ꯌꯥꯝ ꯂꯨꯕ ꯃꯥꯟꯕꯀꯣ ꯌꯥꯝ ꯂꯨꯕꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦꯕ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯐꯖꯩ ꯃꯌꯥꯝ ꯂꯥꯛꯄꯤꯌꯣ ꯀꯩꯕꯥ ꯌꯥꯏꯔꯤꯄꯣꯛ ꯑꯪꯊꯥꯗ ꯂꯩꯌꯦ ꯄꯥꯏꯟꯋꯨꯠ ꯒꯥꯔꯗꯦꯟ ꯍꯥꯏꯌꯦ ꯋꯥꯎ ꯑꯥꯒꯤꯁꯤꯁꯨ first time celebrating ꯑꯗꯨꯒ ꯑꯥꯒꯤ ꯃꯌꯥꯏꯒꯤꯁꯦ ꯌꯧꯔꯦ ꯀꯣ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯀꯥꯞꯄꯛꯀꯦ ꯅꯪ ꯍꯩꯔꯗꯤ ꯑꯩ ꯁꯤꯗ ꯐꯖꯕ ꯑꯃ ꯀꯥꯞꯄꯛꯑꯣ ꯆꯨꯝꯕꯩ ꯀꯩꯒꯤꯅꯣ ꯁꯤ ꯆꯠꯄꯨꯁꯦ ꯉꯥ ꯌꯥꯎꯖꯥꯠꯂꯣ ꯀꯩꯝ ꯌꯥꯎꯗꯦ ꯇꯧ ꯅꯪ ꯇꯧꯅꯤꯡꯉꯗꯤ ꯇꯧ ꯎꯠꯂꯣ ꯃꯌꯥꯝꯁꯨ ꯂꯥꯛꯑꯣ ꯍꯥꯏꯌꯣ ꯁꯤꯗ 이바니 ngasi 이어링제 트위닝 떠이네 올라 khá 낙살로 우드래 매양 우브라 또 맘메 또 다이난기다 또 막국이네버거 ꯆꯞ ꯃꯥꯟꯅꯅꯤ ꯃꯥꯅ ꯂꯩꯔꯛꯄ ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯂꯩꯔꯛꯈꯤꯕ ꯇ꯭ꯋꯤꯅꯤꯡ ꯇꯧꯏꯅꯤ ꯑꯩꯈꯣꯏꯁꯦ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯗ꯭ꯔꯤꯔꯣ ꯇꯨꯝꯃꯥꯡꯅ ꯐꯖꯩꯗ ꯁꯤ 사이즈ꯐꯖꯗ꯭ꯔꯥ ꯉꯁꯥꯏꯒꯤ ꯉꯥ ꯌꯥꯎꯕꯅ ꯌꯦꯡꯕ꯭ꯔꯥ ꯉꯥ ꯌꯥꯎꯔꯝꯗ꯭ꯔꯦ ꯐꯖꯍꯟꯒꯦꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯉꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯁꯤꯗ ꯐꯝꯐꯝꯁꯨ ꯂꯩꯌꯦ ꯀꯄꯜꯁ ꯑꯣꯏꯔꯗꯤꯀꯣ ꯁꯨꯃꯥꯏꯅ ꯐꯝ ꯌꯥꯏ ꯀꯄꯜꯁꯤꯡꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯂꯥꯛꯄꯤꯌꯣ ꯀꯄꯜꯁ ꯂꯩꯔꯒꯗꯤ ꯀꯄꯜꯁꯤꯡ ꯍꯧꯖꯤꯛ ꯑꯦꯛꯖꯤꯠꯇ ꯑꯃꯨꯛ ꯑꯦꯛꯖꯤꯠ ꯃꯥꯏꯀꯩ ꯄꯥꯡꯉꯁꯤ ꯂꯩꯇ꯭ꯔꯦꯀꯣ ꯑꯁꯣꯝꯂꯣꯝꯗꯁꯨ ꯁꯦ ꯑꯝꯇꯪ ꯔꯥꯎꯟ ꯑꯣꯏꯅ ꯁꯣꯝ ꯂꯩꯇ꯭ꯔꯦ ꯖꯥꯠꯂꯥ ꯀꯩꯁꯨ ꯂꯩꯇ꯭ꯔꯦꯗ ꯑꯗꯨꯒ ꯁꯤ ꯃꯊꯛꯇꯅ ꯄꯥꯏꯟ ꯃꯌꯥꯝ ꯍꯧꯔꯦ ꯂꯥ ꯅꯨꯡꯁꯤꯠ ꯌꯥꯝ ꯂꯥꯛꯑꯦ ꯀꯣꯏꯔꯒ ꯁꯨꯝ ꯍꯜꯂꯛꯏꯅꯦ ꯔꯥꯎꯟ ꯁꯣꯝꯗꯒꯤ
ꯅꯪ ꯁꯝꯗꯤ ꯍꯥꯏꯗ꯭ꯔꯦ ꯀꯩꯗꯧꯔꯦ ꯅꯨꯡꯁꯤꯠ ꯁꯤꯠꯇꯕ ꯍꯧꯖꯤꯛꯇ ꯍꯥꯏꯔꯝꯕꯗꯣ ꯁꯤꯠꯂꯝꯕꯗꯣ ꯁꯝ ꯍꯥꯏꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯄꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯦ ꯑꯩꯒꯤ ꯐꯨꯔꯤꯠꯁꯦ ꯅꯍꯥꯟꯒꯤ ꯑꯩ ꯁꯦꯀꯦꯟ ꯍꯦꯟꯒꯤꯗꯨꯅꯦ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯎꯔꯒꯗꯤ ꯈꯪꯉꯝꯒꯅꯤ 시제 빠이니 같은 또 하우리제 ꯀꯩꯗꯧ ꯆꯠꯂꯤꯕ ꯀꯔꯤꯒꯤ ꯁ꯭ꯄꯣꯠ ꯊꯤꯔꯤꯕ ꯑꯩꯈꯣꯏꯁꯦ ꯆꯥꯛꯁꯦ ꯌꯨꯝꯗꯩ ꯄꯨꯔꯛꯑꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯐꯝ ꯈꯤꯇꯪ ꯏꯪꯕ ꯃꯐꯝ ꯀꯣ ꯎꯒ ꯍꯧꯕ 우름 ꯂꯥꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯊꯤꯔꯤ ꯃꯃꯥ ꯃꯆꯥ ꯃꯥꯜꯂꯦ ꯈꯤꯇꯪ ꯍꯟꯗꯣꯛꯄꯤꯌꯣ ꯍꯣꯟ ꯈꯣꯡ ꯌꯥꯝꯗꯤ ꯅꯨꯡꯁꯤꯌꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯦꯕꯀꯣ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯕ ꯌꯦꯟ ꯊꯣꯡꯉꯦꯕꯀꯣ ꯑꯩꯅ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯈꯔ ꯑꯗꯒꯤ ꯉꯥ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯂꯝꯕꯤꯗꯒꯤ ꯑꯗꯒꯤ ꯌꯦꯟ ꯑꯇꯥꯎꯕ ꯑꯃꯒ ꯑꯗꯨꯝ ꯉꯥ ꯊꯣꯡꯕꯗꯣ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯉꯁꯤ ꯚ꯭ꯂꯣꯒꯁꯦ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯅꯧꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜꯗꯣ ꯑꯗꯨꯗꯨꯁꯨ ꯅꯝꯕꯤꯌꯣꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯀꯥꯟꯗ ꯑꯗꯣꯝꯗ ꯈꯪꯍꯜꯂꯛꯀꯅꯤꯕ ꯑꯗꯣ ꯊꯥꯒꯠꯂꯛꯇꯦ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕ ꯈꯪꯗꯕꯒꯤ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯒ ꯑꯇꯣꯞꯄ ꯑꯃꯒ ꯌꯦꯡꯅꯤꯡꯉꯒꯅ ꯑꯩꯒꯤ ꯂꯤꯡꯛ ꯍꯥꯞꯄꯝꯒꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨꯗ ꯃꯌꯥꯝ ꯌꯥꯎꯔꯝꯃꯅꯤ ꯑꯗꯒꯤ ꯈꯜꯂꯒ ꯌꯦꯡꯕꯤꯔꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯅꯤ ꯏꯕꯥꯅꯤꯁꯨ ꯈꯪꯗꯦ ngasi unaisidai karam ka unadoinosu khangdre hayeng dei unabudi pangon unaba yaibako aduga sum spend tawminabdo matam hoi karam kanda amung tawminadoino khangde maju magi chengrani aiju ai maju chengrani hayeng dei di amung phangaroi ibani do kuina amuka spend tawminaba yaroidamnina fazana ngasi ju numit to special oiba numit am tari ngeida thabak so atei myam cha taw leibagi pulap loisalazena punjan bai tar thabakka duga mayamna video je yam nungai ne na ju khale khoi da di yam nungai ba ngasi da yam nungai dro ngasi da hoi ngasi khoi yam nungai kre ba do mayam da di kai phawno khangde akhoi nungai ba moment se khara sum share tawri ne mayam ga do aduna nungai bi di my channel je subscribe tawbiyo tawbiramo videos like tawbiramo duga share je tawbiyo bye 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 anh cái tập đấy